Manipur ki Thobal district ki manung channa leiriba Salungfam amasung Langmeithet ka nakna leiriba Saram Ching phawba chatpagi lambi oina Wangjing SK laikai dagi changlaklaga Kairembikhok tabirakani Kairembikhok phawduna chatlabanina Kairembikhok khul asigi thoidokpa magul amatang haijarabada thoido hendokna Kairembikhok ta usufam usangsing marang kaina thengnaje Yungi furniture phamnaba sofa chokri kangthol fian table na chingba sem sabagi thabak Kairembikhok tana ayamba tawnaba thengnajare Kairembikhok Manipur Assembly Constituency number 34 Wangjing Tentha Assembly Constituency gi manung channa ingna chikna leiba khullamani India Census 2011 gi matung inna Kairembikhok khul gi chawrakpa pak chawa si 18.88 hectares ne punna yum masing samri muk aduga mioi lising amaga satret marphu mapan khunda duna thoidokna mangjil thariba lamdam ne Kairembikhok laikai asigi khwaidagi naknaba town na Wangjing Kaithel ne lambi asidagi chumna nongpok pangna makhata na sangsin khibadana ingna chikna khunda duna leiriba Salungfam thengna bigani Hujik video asida uchchariba mafam asidagi Salungfam khulgi mafam singba haure haibire Mahusagi khongchat tunginna matam asimak lau uba singi wana sujariba lau singna warabasu tungi sahi amagi chananaba phau thapana maram oiraga chatliba lambi asigi nakyatta yengluba maikai singda asang mana pik thanbana ayingba wakhal amagi ihul amadi phawriban khul amagi ithai lokhong maru oi adumakna Salungfam khul phawna chentharakliba Salungfam ngatel soi khongi mathakta sariba thong asimatang lanthok jaraga Saram Ching phawbagi chatpagi lambi asumak uchcharabada hojik uchchariba lambi asidagi chumna nongpok maikai romda chatkhriba lambi asina Salungfam khulgi mapung oiba Kaithel takhigani aduga nongpok sakmai phawba takhiba yai aduga oiromda nongchup pangna changsilliba lambi asina kihom thariba Saram Ching takhigani Ithai lokhong panjarubada ningsinglai Greater Imphal gi mi kungna tariba mafamda hana lairamba ithai lokhong gi pak chawa aduki matik piksin batanattana hana lairamba khonglin khongban ithai lokhong kaya ama ukhidrabani ising thumbagi sang wangsillaklabani aina haijaba natte uruba mitna sakhini Jingya da chatliba lambi asimak Saram Ching gi kihom hopum yogadoriba lambi ni Ching masa asigi thoidokpa mawong amatang haijarabada yaripok malom haitroi pokpi amadi yaripok khoirom khul aswaidagi haurakpa aduga makha pangna sandoklaktuna Kairembikhok khunauda Ching asigi saruksing loisinde Saram Ching gi maya nakna khuntariba lamsing Langmeithet nongpok Lourembam Salungfam Kairembikhok Saram tangkhul amadi Uyal khunaugi khulsing Uyal khunauna Ching asigi nongchup thangba maikai dalai aduga mamangda panjakhriba lamsing amuk hana hairabada Langmeithet nongpok Lourembam Salungfam na chingba lamsing di Ching asigi nongpok maikai da leiba khulsing makata ba video dana Ching asigi fajaba saruksing amadi kihom thariba mama matang unajaduna kihom lairakpagi mami amatang uchchari mamangda thagatchakiba video da tik amadi kihom pambi punna thariba mafam adusu mafam asiga inak naknana irap lapnadana leiraba mafamni mafam asibu yowirabadi video aduda uriba mami adu thengnaba miyoi ama hekta da utpiraga mafam adubu irai laina identified tawba ngamgani Saram Ching phawba chatnabagi lambi da tongan ba maikai dagi lakpiba yai wangbal dagi lakpiba su yai Thobal amadi charangpat phawbiraga charangpat dagi lakpiba su yai Google Map ta Saram Ching haiduna yengbiba matamda irai laina map location amadi lambi gi details khangbigani Saram Ching gi kihom chafam mayam chatfam matun sibo age matun sibo kajarure mamangda duga ngasi makti matun yaujaroi ge bigi ching angam bajida kakhalaka matun yaujarure mamangda ngasi de yauraroi mi leragadi ising tha gadi plastic bottle de dum tar private property ni tongan ba kogi lanai gi oiba mafam ni duna asimadi Angjaje ucca bagi wan Fazai Zik palis dik hum so video sum nam lak pane do yam phajai in Saram Ching ko e ko sa ga somna kanda kogi travel tai dun tangkhul
ꯑꯇꯣꯞꯄꯁꯨ ꯁꯂꯝꯐꯝꯒꯤꯅ ꯁꯣꯝꯗ ꯈꯔ ꯎꯕ ꯑꯗꯒꯤ ꯁꯤꯅ ꯂꯥꯡꯃꯩꯊꯦꯠꯀꯤ ꯃꯤꯅ ꯈꯔ ꯎꯕꯅꯤ ꯀꯥꯏꯗꯅꯤ ꯑꯗꯒꯤ ꯁꯔꯝꯁꯨ ꯎꯔꯤ ꯁꯤꯅ ꯁꯔꯝꯒꯤꯅꯤ ꯁꯤꯗꯩ ꯀꯥ ꯑꯃ ꯈꯥꯏꯁꯤꯅ ꯁꯔꯝꯒꯤ ꯑꯉꯥꯡ ꯑꯃ ꯇꯥꯡꯈꯨꯜꯒꯤ ꯇꯥꯡꯈꯨꯜ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯎꯃꯤꯟꯅꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯊꯠꯄ ꯂꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯤꯍꯣꯝꯁꯦ ꯀꯃꯥꯏꯅ ꯊꯥꯔꯤꯅꯤ ꯁꯤꯒꯤ ꯃꯀꯣꯛꯁꯤꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯤ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯉꯤ ꯑꯣ ꯑꯗꯨ ꯃꯥꯏ ꯄꯥꯝꯕꯤꯁꯦ ꯀꯃꯥꯏꯅ ꯀꯥꯏꯗꯩ ꯂꯧꯕꯤꯒꯦ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯊꯥꯈꯤꯕ ꯀꯩꯅꯣ ꯑꯔꯤꯕꯁꯤꯡꯁꯦ ꯂꯣꯏ ꯂꯣꯡꯊꯣꯛꯂꯦꯕ ꯁꯣꯝꯗ ꯀꯩꯅꯣ ꯂꯣꯡꯉꯤꯁꯦ ꯑꯗꯨꯗꯤ ꯁꯦꯠꯂꯒ ꯑꯃꯨꯛ ꯊꯥꯕ ꯑꯣ ꯑꯔꯤꯕꯗꯒꯤ ꯂꯣꯡꯊꯣꯔꯛꯄꯁꯤꯡꯗꯣ ꯂꯣꯡꯕ ꯑꯝꯇꯪ ꯌꯦꯡ ꯇꯥꯔꯦ ꯁꯤꯗ ꯂꯣꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯄꯥꯝꯕꯤꯁꯤꯃ ꯑꯗꯨꯝ ꯁꯦꯠꯇꯣꯛꯑꯒ ꯊꯥ ꯌꯥꯔꯦꯕ ꯁꯤ ꯅꯣꯡꯃꯩ ꯄꯥꯟꯗꯣꯔꯤꯅꯤ ꯅꯣꯡꯃꯩꯒꯤꯗꯃꯛꯇ ꯁꯤ ꯑꯅꯤ ꯂꯣꯡꯕ ꯇꯣ ꯑꯥꯗ ꯁꯨꯝ ꯑꯔꯤꯕ ꯂꯩꯗꯅ ꯃꯌꯥꯝ ꯀꯨꯡꯁꯤꯜꯂꯛꯏꯁꯦ ꯀꯤꯍꯣꯝ ꯂꯩꯔꯛꯅꯕꯒꯤ ꯑꯪꯀ ꯂꯩꯇꯦ ꯉꯁꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯣꯡꯖꯕꯗꯒꯤ ꯑꯃꯨꯛ ꯀꯤꯍꯣꯝ ꯈꯔ ꯂꯩꯔꯛꯑꯒ ꯌꯥꯝ ꯇꯧꯔꯦ ꯂꯨꯄꯥ 100ꯒꯤ ꯐꯅꯌꯥꯝ ꯇꯧꯔꯛꯑꯦ ꯃꯥꯝ 2 ꯂꯩꯕꯤꯔꯝꯃꯤ ꯃꯥꯝ 2ꯗꯨꯗꯒꯤ ꯍꯥꯏꯅꯔꯒ ꯂꯨꯄꯥ 100ꯒꯤ ꯊꯃꯥꯝ ꯇꯧꯁꯜꯂꯛꯇꯅ ꯀꯃꯥꯏꯅ ꯄꯨꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯨꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯜꯂꯤꯁꯤ ꯆꯤꯡ